Khut Thoknaba Khaktana Thoknaba Iranga Sigi Waroishin Oiba Yaroi Pak CHAOBA MITYENG AMAGI MAKHA Iranga Sigi Waroishin THIBANA ACHUMBA KHONGTHANG OIGANI HAINA Manipur University ki Professor MC ARUN PHONGDORAKLI Wafamasi Numit Humni Chupna Chatharakiba World Anthropology Post Congress Lisinani Kulumdoi International Seminar Loishinbagi Manipur University ki Anthropology Department ki Conference Hall the Pangtokpa Thauranga Mari Lainana Magna TOMTV the Phongdorakibane International Seminar Sigi Waroishin Anthropology in Practice, Health, Culture and Security Asi, Hazik Manipur gi fiba masiga, Kadai Fauba, Mari Lainabaki Haibigi Matangda, TOMTV na hangba wahangi paukumda, Professor MC Arun Hai. Lamda masida Thokliba Tongan ba Thaudo Wathok Sing Asi, Anthropology ki tradition, Mataukaram na, Merak Tachanglaga, Tabak Taugada gi Haibasigi, Thim Masina Pibo Hanthokne. Manipura Laiba Kanglup Masel gi Marakta, Thazabagi Chang Walakpa, Taudogama Topa Matamda, Ethnic Takta Oina, Tabak Taunarakpa Amade, Hanadagi Furuk Masel, Nungsi Chanana Himinarapagi Fibamado, Mataukaram na Purakadagi Haibase, Kanaba Matautai. Asigumba Fibam Kayasi, Mamutana Kananaba, Seminar Gitimasi, Sembane. Housing Manipur the Thoknaba Iranga Sigi, Maram Amakakna Tokan Banate. Iranga Sida Puwari ki Oiba Machag, illegal immigrants ki issue Amade, Poppy Tabaki Maram Kayama Yauri. Maramaduna Iranga Sigi Waroishin Thiba Matamda, Pak CHAOBA meeting AMAGI MAKHA Changsin Machungane. Masina Koiba Waroishin Purakpada, Chaunamating Oigane. Khut Thoknaba Khaktana Iranga Sigi Waroishin Purakpa Yaroi. Fibam Singasi Yengaga, Paring Amakaktada, Waroishin Thibagi Mahud, Iranga Sibu Helakliba, Tongan Mamaram Sing Lainaduna, Waroishin Puthokpa Haibasi, Yamnamaru Haina, Magna Makata Ki. Koi da hojik leiba kaino sa thoibe irang sa ko za matang da git ko na ta bani na kaino sa koi na masigi solution thi ba da su broad spectrum da solution se thi ba yan thi bham thue na khalli aduna military action ngakta na khut thoknaba ngakta di pochi yaroi aduna manipur gi itihas na porakpa kaino se ko su leire haibadi itihas ki oiba maram chu lei adudagi illegal migrant ki dimension chu lei madudagi handoktana ekoina poppy cultivation gi kari gi laiba pot asa masi ekoina isam chamna line amada kaino se solution se line amakhakta da paring amakhakta da solution thibagi mohutta broad oina ekoi kamaina solution se thigata ke haiba ma ekoi da nainaba ma changi Manipur gi Iranga Sigi Lakshinaba Center na Laurakliba Tongan ba Fidep Singase Kadai Fauba Ichang Thauribagi Haibagi Matangda TOMTV na hangba wahangi paukumpiraduna Professor MC Arun Makhatana Hai Thokliba Iranga Sigi Mari Lainana Center na Laukalakba Thabak Thauram Khudingmak Aikhoigi input ki makha pole Maramaduna Center na Paikalakba Thabak Thauram Singase theory da yamna farabasu practical oinadi Ichang Thaudre Haibase state government amade Laidiba Tongan ba forum singna center da feedback oina pifam thoi Masipumnamak Center da Matam Chana Yohandabagi, Mamita Davanate. Center da Tabak Tauriba, Aikoigi Mio Singasi, Lamdamasigi resource in a locatabane. Clerk level the Gina, Minister Faubagi Takda, Center da Aikoigi Mio Sing Lady Bane. Makoi Singasi, Statusigi resource in a season araga, integrate Taurakpagi Masagasi, Manipur Ubufang Day. Manipur gi wang moda laiba singnasu Iranga Sigi Waroishin Puraknaba makoina chen chongduna honariba pumnamak Manipur integrate tawraktrabadi are matagane masiga iroinana center amasung state government lawrakpa firep amade ground da laiba miyam gi asengba masak adu amata oina tasinaba machange hariba fiba masi hojik fawba ki oina di mapung fadri haina Professor MC Arunna TOMTV da makhatana phongdoraki pre movement regime che lokto e na haide masi lokthok pa asi broad spectrum amada kamaini yengni masi lokto e haraga thadu kadi yate adu arwidi masi lokthok pa ka kona na border area development program tu da kari ahong bala halaga Aikoigi indigenous oiba missing a sa border the lady ba Aikoigi indigenous oiba missing a sa kamaina developed on gata ge haibasina amu kaino sa supplement outrakadi hena amu phaktok nar kwengi masak oiba yai haba central government na lori ba pochiga state government na lori ba pochiga dagi ground the lady ba miam gi reality duga pull up sa masi taishnaba madu bhajana harmonious ohenba synchronize ohenba ma changi hena khalle
ꯃꯗꯨꯒꯤ ꯄꯣꯠꯁꯤꯃꯗꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ